ꯑꯩꯒꯤ ꯃꯤꯡ ꯎꯔꯤꯈꯤꯝꯕꯝ ꯏꯅꯥꯎꯇꯣꯟ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯥꯝ ꯒꯨꯔꯨ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯔꯥꯎꯕ ꯊꯧꯒꯜꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯄꯨꯖꯔꯤ ꯍꯟꯗꯛ ꯍꯤ ꯂꯨꯞꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝ ꯑꯃꯇꯪ ꯇꯝꯖꯒꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯒꯗꯧꯕ ꯁꯤ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 3 ꯀꯥꯂꯦꯟꯒꯤ 18-19ꯗꯒꯤ ꯍꯔꯥꯎꯒꯗꯧꯕꯅꯤ ꯑꯗꯨ ꯍꯤꯁꯤ ꯍꯥꯟꯅ ꯍꯤꯁꯦ ꯐꯠꯇꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯟꯖꯥꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯃꯌꯥꯝꯁꯤꯅ ꯆꯣꯡꯊꯣꯛꯄꯤꯔꯒ ꯈꯨꯟꯖꯥꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯅ ꯈꯨꯟꯖꯥꯒꯤ ꯃꯤꯐꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯍꯤꯁꯤ ꯑꯩꯈꯣꯏ ꯁꯦꯝꯖꯤꯟꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯐꯥꯏꯕꯔ ꯀꯥꯞꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯂꯝꯁꯥꯡꯗ ꯄꯨꯔꯒ ꯑꯩꯈꯣꯏ ꯍꯤꯁꯦ ꯁꯦꯝꯖꯤꯟꯖꯔꯨꯕꯅꯤ ꯑꯗꯨ ꯆꯠꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯕ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯤ ꯆꯠꯂꯒ ꯑꯩꯗꯤ ꯂꯥꯏꯕꯨꯡꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯦꯡꯕ ꯆꯠꯄꯗ ꯑꯩ ꯏꯁꯥꯗꯤ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏ ꯑꯌꯨꯛ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯍꯤꯁꯦ ꯌꯧꯔꯛꯄꯅꯤ ꯑꯗꯩ ꯍꯤꯁꯦ ꯊꯥꯡꯊꯔꯒ ꯑꯁꯤꯒꯤ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯤ ꯂꯥꯏ ꯃꯃꯥꯡꯗ ꯊꯝꯖꯕꯅꯤ ꯑꯗ ꯑꯉꯥꯡ ꯈꯔꯅ ꯍꯥꯏꯔꯤꯕ ꯍꯤꯁꯤ ꯑꯩꯈꯣꯏ ꯊꯥꯡꯊꯔꯒ ꯍꯤꯁꯤ ꯆꯨꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯌꯨꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯈꯔꯅ ꯍꯤꯁꯤ ꯇꯨꯔꯦꯟꯗ ꯊꯥꯡꯊꯔꯒ ꯍꯣꯟꯕ ꯁꯥꯟꯅꯕꯅꯤ ꯍꯥꯏꯔꯤꯕ ꯍꯤꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏ 9ꯅꯤ ꯁꯥꯟꯅꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯃꯈꯣꯏ 9ꯁꯦ ꯑꯍꯥꯟꯕ 4 ꯑꯃ ꯇꯣꯡꯉꯨꯔꯒ ꯍꯣꯜꯂꯨꯔꯒ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏ 4ꯁꯤꯅ ꯑꯃꯨꯛ ꯍꯣꯜꯂꯨꯔꯒ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯤꯁꯦ ꯍꯣꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯁꯔꯃ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯁꯔꯃ ꯃꯃꯥꯡꯁꯤꯗ ꯍꯤꯁꯦ ꯑꯃꯨꯛ ꯂꯨꯞꯄ ꯀꯥꯟꯗ ꯍꯤꯁꯦ ꯂꯨꯞꯄꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯌꯦꯕ ꯇꯥꯎꯔ ꯂꯩꯕ ꯄꯣꯠꯁꯦ ꯃꯣꯏ 4ꯁꯤꯅ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯦ ꯂꯩꯔꯥꯏ ꯇꯥꯟꯅ ꯆꯤꯡꯁꯤꯜꯂꯒ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯁꯤꯠꯂꯒ ꯍꯤꯁꯦ ꯑꯃꯨꯛ ꯇꯣꯡꯉ ꯊꯧꯒꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯌꯧꯀꯥꯟꯗ ꯍꯤꯁꯦ ꯐꯥꯕꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯤ ꯇꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯇꯨꯔꯦꯟꯗ ꯂꯥꯡ ꯊꯥꯛꯄꯒꯤ ꯇꯤꯡꯉꯤꯕ ꯃꯌꯥꯝꯁꯤ ꯍꯤꯁꯦ ꯄꯜꯂꯦ ꯂꯥꯡꯗꯤꯅ ꯄꯟꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯃꯅꯤꯡꯗ ꯍꯤꯁꯦ ꯍꯣꯟꯊꯔꯛꯄ ꯀꯥꯟꯗ ꯍꯤꯁꯤ ꯌꯨꯡꯅ ꯑꯗꯨꯝ ꯂꯨꯞꯊꯈꯤꯕꯗꯩ ꯃꯣꯏ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯇꯧꯕꯁꯤꯗ ꯑꯉꯥꯡꯈꯩꯁꯤ ꯄꯥꯈꯠꯆꯗꯅ ꯃꯈꯣꯏ ꯍꯤꯁꯦ ꯃꯈꯣꯏ 3-4 ꯆꯪꯗꯅ ꯍꯤꯔꯨꯕꯥꯛꯁꯤꯗ ꯄꯥꯏꯔ ꯌꯨꯡꯅ ꯇꯧꯕꯗꯣ ꯍꯤꯔꯨꯕꯥꯛꯇꯣ ꯌꯨꯡꯉꯦ ꯍꯤꯔꯨꯕꯥꯛꯁꯤꯗ ꯌꯥꯟ ꯀꯥꯟꯗ ꯌꯥꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯃꯅ ꯄꯥꯈꯠꯆꯗꯅ ꯃꯥꯁꯤꯅ ꯂꯨꯞꯄ ꯊꯤꯔꯀꯥꯟꯗ ꯃꯈꯣꯡꯅ ꯍꯥꯏ ꯊꯤꯔꯀꯥꯟꯗ ꯍꯤꯁꯦ ꯃꯈꯣꯡꯁꯤꯅ ꯊꯦꯡꯅꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯉꯥꯡꯁꯤꯅ ꯊꯦꯡꯅꯔꯝ ꯀꯥꯟꯗ ꯍꯤꯁꯦ ꯑꯗꯨꯝ ꯆꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯑꯉꯥꯡꯈꯩꯁꯦ ꯀꯤꯗꯅ ꯑꯗꯨꯃꯥꯏꯅ ꯆꯦꯟꯈꯠꯂꯛꯄꯅꯤ ꯍꯥꯏ ꯇꯁꯦ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯁꯔꯨ ꯊꯧꯒꯠꯂꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯦ ꯍꯤ ꯃꯊꯛꯇ ꯉꯥ ꯊꯣꯛꯄꯗꯒꯤ ꯆꯦꯟꯕ ꯃꯇꯝꯗ ꯊꯣꯛꯒꯠꯂꯛꯏꯔ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯣꯏꯅ ꯉꯥ ꯊꯣꯛꯄꯁꯦ ꯑꯍꯥꯟꯕ ꯊꯥꯗꯕ ꯍꯤꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯊꯥꯗꯕꯒ ꯉꯥꯁꯤ ꯆꯣꯡꯈꯠꯂꯛꯏꯕ ꯉꯥꯁꯤꯁꯨ ꯍꯣꯏ ꯃꯌꯥꯝꯒꯗꯤ ꯈꯔ ꯃꯥꯟꯅꯗ꯭ꯔꯦ ꯃꯃꯩꯗ ꯂꯥꯡꯕ ꯈꯣꯠꯄꯈꯔ ꯇꯧꯕꯗꯩ ꯑꯉꯥꯡꯉꯩ ꯈꯪꯗꯗꯅ ꯆꯦꯟꯁꯤꯜꯂꯒ ꯐꯥꯔ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯔꯛꯑꯕꯅꯤ ꯉꯥꯁꯦ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯁꯤ ꯂꯥꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯤ ꯊꯧ ꯀꯥꯟꯁꯤꯗ ꯉꯥ 2 ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯄꯁꯤ ꯉꯥ 2ꯁꯤꯗꯤ ꯃꯈꯣꯏꯅ ꯇꯨꯔꯦꯟꯗ ꯊꯥꯗꯣꯛꯑꯝꯃꯦꯕ ꯍꯤꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯂꯨꯞꯇꯦ ꯍꯥꯏꯕꯒꯤ ꯏꯁꯤꯡꯗ ꯍꯥꯟꯅꯕꯨꯗꯤ ꯂꯨꯞꯇꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯍꯤꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛꯁꯤꯗ ꯃꯔꯨꯑꯣꯏꯅ ꯗꯥꯏꯇ ꯂꯧꯅ ꯂꯥꯏ ꯀꯃꯤꯇꯤꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯁꯤꯗ ꯊꯕꯛ ꯇꯧꯕꯗ ꯃꯥꯏꯄꯨꯅꯅ ꯃꯁꯤ ꯌꯥꯎꯖꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯇꯪ ꯄꯤꯖꯒꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯐꯥꯏꯕꯔ ꯕꯣꯠꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯐꯥꯏꯕꯔꯅ ꯁꯥꯕ ꯄ꯭ꯂꯥꯁꯇꯤꯛ ꯐꯥꯏꯕꯔ ꯕꯣꯠ ꯃꯁꯤꯅ ꯀꯗꯥꯏꯗ ꯁꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡꯗ ꯂꯩꯕ ꯍꯥꯏꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯗ ꯍꯥꯏꯔꯤꯕ ꯍꯤ ꯑꯁꯤ ꯁꯥꯕꯅꯤ ꯃꯁꯤ ꯔꯥꯎꯟ ꯑꯕꯥꯎꯠ ꯑꯩꯈꯣꯏꯒꯤ ꯐꯨꯠ 10ꯃꯨꯛ ꯁꯥꯡꯕ ꯍꯤꯅꯤ ꯍꯥꯏꯔꯤꯕ ꯍꯤꯁꯤ ꯑꯩꯈꯣꯏ ꯆꯍꯤ 7-9ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯤꯕ ꯍꯤꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯕ ꯍꯤ ꯑꯣꯏꯅ ꯃꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯎꯒꯤ ꯍꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗꯒꯤ ꯁꯣꯛꯆꯜꯂꯛꯇꯅ ꯍꯥꯏꯔꯤꯕ ꯍꯤꯁꯤ ꯇꯉꯥꯏ ꯐꯗꯅ
ꯐꯥꯏꯕꯔ ꯕꯣꯠꯁꯤ ꯁꯤꯖꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯆꯍꯤ 7-9ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯕꯣꯠ ꯑꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯛꯄ ꯕꯣꯠꯅꯤ ꯍꯥꯏꯔꯤꯕ ꯆꯍꯤ 7-9ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯨꯝꯖꯥ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯕꯗ ꯅꯣꯡꯃꯇ ꯂꯨꯞꯈꯤꯗꯕ ꯍꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯍꯤ ꯑꯁꯤ ꯅꯣꯡꯃꯇ ꯂꯨꯞꯈꯤꯗꯦ ꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯕ ꯑꯗꯒꯤ ꯊꯣꯛꯄ ꯀꯥꯟꯗ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯩꯈꯣꯏ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ AT ꯌꯨꯅꯤꯠ 20 ꯍꯥꯏꯔꯤꯕ AT ꯌꯨꯅꯤꯠ 20 ꯑꯁꯤꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯍꯤ ꯑꯁꯤ ꯑꯩꯈꯣꯏ ꯋꯥꯏꯖꯒꯦ ꯍꯥꯏꯗꯅ ꯋꯥꯏꯔꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩ ꯍꯥꯏꯔꯤꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯤꯖꯤꯟꯅꯈꯤꯕ ꯑꯁꯤꯗ हि असी मी मरी दगिना अदुम मी निपान मापन तुंगबोद लुप्त्रबा हि मखल अमखंग अदो हाइरिबा फाइबर बोर्ड असी मयामना लेबाक मयामना फाइबर बोर्ड लुप्ती हाइदना अखोय रिमर अमा ngangnariba मसीगी क्लियरिफिकेशन दी अखोयगी रंजोय प्लास्टिक इंडस्ट्री हाइबा पोसिदगी तंग यामना क्लियर कट ओइबा क्लियरिफिकेशन अमजु अखोय मयामदा खंगनजगे लेलेना अखोयना हाइरिबा हिजे सही 7-9 ममांगदगी लौरगा सिदा सिजनरपसे नोंगता इसिंगदा लुप्त्रबा हि मखल अमा हाइदरे फाइबर बोर्ड से सुलु लुप्ते हाइतारे अदो हंदकी हाइबा हि लुप्पासे अखोयगी खुंजाना मसी यामना लुमना लौबगा लोइनाना हाइबा पोरसी अखोयगी इबुदो इबेंदो अनिगी लाइगी परम अमदा चटला मतुंगदा हाइबा हि सि करिगुंबा इशोरना इबुदो इबेंदोना सानबीदना हाइबा कोई हि फंगनबगिदमता हाउखिबा तांग 15 दगी होरगा नरांग हानदगी होरगा नुमित ngasiga numit humni sangna akoi hi ji thijabani huju jiksu hi ji thinabagidamta sem saba loirabani adu weather gi phibam haitare yengaga akoi turen kumaga thidana nong gi phibam jina kitang pandaba haitare adu ngaki matungda akoi thibu kumani adagi aina hujiki hi plastic fiber lupi haibado adugi matangda ai soktang sengdok tawge hujik hi si laigi maraluna lerapasi chahi akoi 7-9 gum suramani akoi chahi kudingi lai harau matamda akoi lai lam thokpade akoi hiang yen oina tawi hiang tanaram dai akoi gi lai harau ram dai da hi se puthu okanda turen da thadajabni hairiba hi se akoi ngahan porai duna ahan manate chahi 7-9 gi mamangda akoi harau gi kudingi turen da thangthokanda hairiba akoi locality akoi lekai jigi angang singna phone ba sanabase nongda tararak lupasu yaweba tararak lupa posi adum tawrakanda sumaina amta lukhiba nateba adu amuktang su nateba adu sahi khudingi puthopo kanda angang hin sana kanda adum hi do machani na adum lupa adi mon iroiraga adu adum lupasu paira sana ba khotpa tawbusi oka koi aba pung ani humja dum tawraga lupaga dum leiba posu yaweba adu de hi se amta lupa khidrebneba atak lukhiba hi sidi तसेंगना अखोई वाखंदा अखोई गुरु नोंसाबा मदि इमाना लौगिब्रा हाइनसु खल्ले बनने हाइ बुपन मिसनसु अदम हिजे लाइन लौबन मिसनसु हानन सरमो पायो हानन उपुरो उपुरो भाइदरे बुंगदे उपुगा होय लुपुरो बने हाबदी लुपते हाबदी हिगी अखोई ahal man hak tak tagi akoi kareni akoi ibudo ibendo ani gi hiang heren thanabal si numit mangani hararo tare ni hararo mapani hararo bo kumja khudingi hararo bujida lai hararo bo loigado nong wadi ngida haiba hiang heren tanabagi thorom ji pangthopani maruina adu kumja khuding maki akoi gi thangnariba kairulekai naknaba kumja ani aduga अखोगी तुरेन की वांग तारीबा अखोगी मैतई पांगन इसिनाव सिंग सिजना अखोगी हाइ बिदो इवेंटो अनिजे लई हाइबगी खुदम चांगदम हाइतारे मोय मसाना अदुम मसी थेंगनाबा यावबा पोसा अमा मसी अदुम लैबा पोसा अमा खकने मसी ईश्वरगा सादुंगबा ईश्वर सादुंगबा पोसा अमा खक खुंजागी मिपुं खुदिंगमना अमदि खुलोन इरोनै बिसिंगना खंगबा पोसा मोयबा मसी केनो गंदा हि लुपगी थोदुकसे समटाइम्स अखोगी हि जे हियांग हिरेन जे तानर कांदा
ꯍꯤꯁꯦ ꯍꯤ ꯂꯨꯞꯄꯦ ꯍꯥꯏꯔꯒ ꯍꯤꯁꯦ ꯂꯨꯞꯄꯅ ꯃꯈꯥꯗ ꯂꯨꯞꯄ ꯅꯠꯇꯦ ꯍꯥꯟꯅꯒꯤ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯍꯤꯁꯦ ꯇꯥꯟꯅꯕ ꯀꯥꯟꯗ ꯂꯨꯞꯄ ꯌꯥꯎꯔꯒꯁꯨ ꯍꯤꯁꯦ ꯊꯣꯛ ꯂꯣꯡꯊꯣꯛꯑꯒ ꯎꯞꯄꯅꯦꯕ ꯎꯞꯄ ꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯍꯤ ꯂꯨꯞꯄꯦ ꯍꯥꯏꯔꯒꯗꯤ ꯃꯤ ꯁꯣꯛꯇꯅꯕ ꯍꯤꯁꯦ ꯄꯥꯏꯔꯒ ꯌꯥꯅꯩꯌꯦꯕ ꯃꯔꯝꯗꯤ ꯏꯁꯤꯡ ꯃꯈꯥꯗ ꯍꯤꯕꯨꯛꯇ ꯄꯥꯏꯔꯒ ꯃꯌꯥꯝꯁꯤ ꯌꯥꯅꯩꯅꯦꯕ ꯍꯤꯗꯤ ꯂꯨꯞꯇꯕꯅꯤꯅ ꯍꯥꯏꯗꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯍꯤ ꯂꯨꯞꯄꯒꯤ ꯊꯧꯗꯣꯛꯁꯤꯁꯨ ꯇꯁꯦꯡꯅ ꯄꯨꯡ ꯑꯃ ꯑꯅꯤ ꯆꯪꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯕꯨꯡꯒꯤ ꯃꯈꯥꯗ ꯍꯤ ꯍꯣꯟꯗꯅ ꯑꯗꯒꯤ ꯊꯧꯗꯅ ꯁꯥꯟꯅꯔꯨꯕꯁꯤꯗ ꯍꯤ ꯂꯨꯞꯄꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯍꯤꯁꯦ ꯑꯩꯈꯣꯏ ꯍꯤꯖꯥꯎ ꯑꯅꯤꯁꯤꯒ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯂꯣꯡꯊꯣꯛ ꯂꯣꯡꯁꯤꯟ ꯇꯧꯗꯅ ꯑꯗꯨꯝ ꯇꯧꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯦ ꯑꯗꯨꯗ ꯂꯨꯞꯇ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯤꯠꯇꯣꯛꯑꯒ ꯑꯃꯨꯛ ꯊꯧꯒꯠꯂꯛꯑꯀꯥꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯅ ꯏꯟꯁꯤꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯁꯤꯗ ꯍꯥꯏꯔꯤꯕ ꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯦꯛꯀꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯤꯡꯊꯔꯒ ꯌꯨꯡꯅ ꯆꯤꯡꯊꯈꯤꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯟꯖꯥꯒꯤ ꯇꯣꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒ ꯀꯩꯁꯨ ꯐꯠꯇ ꯅꯨꯡꯗꯗꯤ ꯊꯣꯛꯍꯧꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯍꯤꯒꯤ ꯈꯨꯂꯨꯞꯁꯤ ꯃꯇꯣꯟ ꯃꯃꯥꯏ ꯊꯥꯡꯀꯠꯂꯒ ꯃꯅꯤꯡꯂꯣꯝꯅ ꯆꯤꯡꯊꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯍꯤꯁꯦ ꯍꯦꯛ ꯂꯨꯞꯈꯤꯕꯅꯤ ꯂꯨꯞꯈꯤꯕ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯔꯤꯕ ꯇꯣꯡꯉꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏ ꯍꯤ ꯊꯤꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯍꯧꯔꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯤꯁꯤ ꯊꯤꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯍꯥꯟꯅ ꯍꯧꯔꯛꯄ ꯃꯃꯥꯡꯒꯤꯗꯁꯦ ꯑꯉꯥꯡꯁꯤꯡ ꯈꯔ ꯊꯤꯔ ꯃꯇꯨꯡꯗ ꯂꯧꯈꯠꯈꯤꯕ ꯏꯁꯇꯦꯠꯃꯦꯟ ꯂꯧꯈꯠꯂꯛꯄ ꯏꯁꯇꯦꯞꯁꯤꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯤ ꯅꯦꯛꯄ ꯈꯣꯠꯄ ꯍꯥꯏꯌꯔꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯏꯁꯤꯡꯗ ꯇꯥꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯤꯡꯗ ꯂꯩꯕ ꯄꯣꯠ ꯃꯥꯡꯕ ꯄꯨꯃꯥꯡ ꯆꯩꯃꯥꯡ ꯇꯧꯕꯒꯤ ꯊꯕꯛꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯃꯥꯏꯕ ꯍꯥꯏꯗꯅ ꯑꯍꯜ ꯑꯃꯈꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯍꯥꯏꯔꯤꯕ ꯑꯍꯟꯁꯦ ꯇꯧꯔꯒ ꯍꯥꯟꯅ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯍꯤ ꯇꯣꯡꯉꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯏꯔꯨꯞꯄꯒ ꯍꯤꯁꯤ ꯂꯨꯞꯈ꯭ꯔꯦꯅ ꯄꯥꯏꯔꯒ ꯌꯥꯟꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯑꯐꯇꯔ ꯑꯣꯜ ꯃꯣꯏꯁꯦ ꯀꯥꯔꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ 3-4 ꯇꯥꯏꯝꯁ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯇꯥꯈꯤꯕ ꯃꯐꯝꯁꯦ ꯊꯤꯔꯒ ꯐꯪꯗ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡꯒꯤ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯟꯇꯦꯛ ꯇꯧꯔꯒ ꯀꯧꯔꯒ ꯄꯨꯡ 3 ꯆꯨꯞꯅ ꯍꯥꯏꯔꯤꯕ ꯇꯥꯡ 15ꯒꯤ ꯍꯧꯈꯤꯕ ꯇꯥꯡ 15ꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯔꯤꯕ ꯍꯤꯁꯦ ꯂꯨꯞꯈꯤꯕ ꯅꯨꯃꯤꯠꯁꯤꯗ ꯄꯨꯡ 3 ꯆꯪꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯅꯨꯡꯗꯥꯡꯐꯥꯎ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯪꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯍꯟꯁꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯪꯕ ꯌꯥꯏ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯤꯔꯁꯦ ꯍꯥꯏꯅ ꯅꯣꯡꯉꯥꯟꯕꯒꯤ ꯍꯧꯈꯤꯕ ꯉꯔꯥꯡꯒꯤ ꯇꯥꯡ 24 ꯁꯤꯗ ꯑꯩꯈꯣꯏꯒꯤ 13 ꯑꯩꯈꯣꯏ ꯊꯤꯔꯦ ꯑꯗꯨꯒ 23 ꯐꯪꯈꯤꯗꯦ ꯐꯪꯗ꯭ꯔ ꯃꯇꯨꯡꯗ ꯉꯁꯤ ꯇꯥꯡ 18 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯅ ꯃꯤꯑꯣꯏ ꯑꯃꯈꯛ ꯄꯨꯔ ꯂꯥꯛꯑꯒ ꯉꯁꯤ ꯁꯣꯏꯗꯅ ꯐꯪꯕ ꯌꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NDRF ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯣꯏꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯤ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯍꯥꯏꯇꯥꯔꯦ NDF ꯀꯟꯇꯦꯛ ꯇꯧꯕꯁꯤꯅ ꯀꯅꯥꯅ ꯅꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ꯭ꯔꯥ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯦ ꯍꯣꯏ ꯈꯨꯟꯖꯥꯒꯤ ꯑꯍꯟꯒ ꯇꯥꯟꯅꯔꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯦꯛ ꯂꯥꯛꯄꯒ NDF ꯀꯤ ꯀꯥꯡꯕꯨꯁꯤ ꯂꯥꯛꯄꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯔꯨꯞꯄꯗꯨ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯊꯤꯕꯗꯤ ꯍꯧꯕ ꯌꯥꯔꯦ ꯍꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯤꯅ ꯈꯨꯟꯁꯤꯗ ꯂꯩꯕ ꯈꯨꯟꯖꯥ ꯑꯃ ꯍꯥꯏꯕꯗꯤ ꯍꯤꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯂꯦꯠ ꯑꯣꯏꯈ꯭ꯔꯕ ꯂꯥꯏꯔꯝ ꯇꯤꯡꯈ꯭ꯔꯕ ꯃꯄꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯗ ꯍꯤꯁꯤꯒꯤ ꯍꯤꯅꯥꯎ ꯁꯥꯗꯅ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯥꯒꯤ ꯃꯤꯡꯗꯣ ꯂꯣꯏꯅꯅ ꯌꯨꯝꯅꯥꯛꯀ ꯂꯣꯏꯅꯅ ꯑꯝꯇ ꯏꯟꯇꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯣ ꯑꯍꯥꯟꯕꯗ ꯑꯩ ꯀꯔꯥꯝ ꯈꯨꯟꯖꯥꯁꯤꯗ ꯄꯣꯛꯆꯕ ꯎꯔꯤꯆꯤꯡꯕꯝ ꯗꯦꯕꯦꯟ ꯁꯛ ꯍꯥꯟꯅ ꯇꯥꯛꯆꯒꯦ ꯑꯍꯥꯟꯕꯗ ꯑꯉꯥꯡꯁꯤꯡ ꯈꯔ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯈꯔ ꯊꯕꯛ ꯇꯧꯕ ꯑꯉꯥꯡ ꯈꯔ ꯀꯃꯤꯇꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯤꯁꯤ ꯍꯥꯟꯅ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯜꯍꯧꯁꯤ ꯃꯁꯤꯗꯩ ꯁꯣꯛꯆꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣই ꯍꯤꯁꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯍꯧꯗꯣꯛꯄꯤꯔꯛꯇꯅ
ꯇꯧꯕꯗꯒꯤ ꯃꯣꯏꯅ ꯑꯌꯥꯝꯕ ꯆꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗꯒꯤ ꯄꯩꯁꯥ ꯑꯉꯝꯕ ꯗꯣꯅꯦꯠ ꯈꯔ ꯈꯔ ꯇꯧꯅꯔꯒ ꯃꯗꯩꯗ ꯍꯤꯁꯤ ꯁꯦꯝꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯍꯤꯁꯤ ꯁꯦꯝꯖꯤꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯌꯦꯜꯗ ꯂꯩꯕ ꯀꯔꯤ ꯀꯝꯄꯅꯤ ꯍꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯇꯥꯌꯦꯜꯒꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯁꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯤ ꯑꯍꯥꯟꯕꯗ ꯍꯤꯁꯤ ꯑꯆꯧꯕ ꯑꯅꯤ ꯁꯣꯛꯆꯟꯕ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯨꯈꯠꯂꯦ ꯍꯥꯟꯅ ꯄꯨꯈꯠꯂꯒ ꯃꯁꯤꯒꯤ ꯁꯦꯝꯖꯤꯜ ꯁꯥꯖꯤꯜꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯍꯤꯁꯤꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯂꯤꯛ ꯑꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯁꯤ ꯍꯥꯏꯗꯅ ꯄꯨꯈꯠꯂꯒ ꯑꯗꯨ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯥꯡꯖ ꯅꯨꯃꯤꯠ ꯇꯥꯡ 15 ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯛꯁꯜꯂꯛꯑꯦ ꯁꯤꯗ ꯂꯧꯔꯨꯔꯁꯤ ꯍꯥꯏꯗꯅ ꯇꯥꯡ 15 ꯑꯩꯈꯣꯏ ꯂꯧꯕ ꯆꯠꯂꯨꯔꯦ ꯑꯉꯥꯡꯈꯩ ꯆꯠꯂꯒ ꯂꯧꯔꯨꯔꯦ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗꯨꯗ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯍꯤ ꯃꯆꯥꯁꯤ ꯍꯥꯟꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯦꯁ ꯑꯃ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯌꯨꯕ ꯂꯤꯛ ꯑꯣꯏꯕ ꯑꯣꯏꯗꯕ ꯏꯁꯤꯡ ꯆꯪꯕ ꯆꯪꯗꯕ ꯍꯥꯏꯕ ꯑꯝꯇꯪ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯑꯉꯥꯡꯈꯩꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯍꯥꯟꯕ ꯊꯥꯗꯕ ꯃꯇꯝꯁꯤꯗ ꯏꯁꯤꯡ ꯍꯦꯛ ꯊꯥꯗꯕ ꯃꯇꯝꯁꯤꯗ ꯉꯥ ꯑꯃ ꯆꯣꯡꯈꯠꯂꯛꯏ ꯉꯥ ꯑꯃ ꯆꯣꯡꯈꯠꯂꯛꯇꯅ ꯇꯧꯏ ꯐꯥꯔꯒ ꯃꯗꯨ ꯃꯣꯏ ꯏꯆꯝ ꯆꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯉꯥꯁꯤ ꯊꯥꯗꯊꯣꯛꯈ꯭ꯔꯦ ꯃꯗꯒꯤ ꯑꯃꯨꯛ ꯍꯤꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯟꯊꯔꯒ ꯌꯥꯝꯅ ꯁꯥꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯣꯜꯂꯤ ꯃꯈꯣꯡ 2-3 ꯃꯨꯛ ꯁꯥꯡꯅ ꯍꯣꯟꯊꯔꯨꯔꯒ ꯁꯥꯔꯪꯕꯝ ꯃꯄꯥꯗꯒꯤ ꯑꯃꯨꯛ ꯍꯣꯡꯀꯠꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯁꯤ ꯏꯁꯤꯡ ꯆꯪꯁꯜꯂꯛꯄꯗꯒꯤ ꯍꯤꯁꯤ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯁꯟꯈ꯭ꯔꯦ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯁꯟꯈꯤꯕꯗꯒꯤ ꯍꯣꯟꯕ ꯌꯥꯗꯕꯗꯒꯤ ꯄꯨꯁꯜꯂꯛꯑꯒ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯄꯨꯁꯜꯂꯛꯑꯒ ꯏꯁꯤꯡꯁꯤ ꯁꯤꯠꯇꯣꯛꯑꯦ ꯍꯥꯏꯕꯗꯤ ꯍꯤꯗꯨ ꯂꯨꯞꯄꯨꯔꯦ ꯍꯥꯏꯕ ꯂꯨꯞꯄ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯂꯨꯞꯊꯈꯤꯕ ꯅꯠꯇꯕ ꯏꯁꯤꯡ ꯆꯪꯁꯜꯂꯒ ꯂꯨꯞꯄꯦꯕ ꯂꯨꯞꯄꯒ ꯃꯇꯥꯏꯗ ꯄꯨꯁꯜꯂꯛꯑꯒ ꯏꯁꯤꯡꯁꯤꯃꯨꯛ ꯀꯪꯅ ꯁꯤꯠꯇꯣꯛꯑꯒ ꯑꯃꯨꯛ ꯍꯣꯡꯀꯠꯂꯛꯄꯅꯦꯕ ꯑꯃꯨꯛ ꯍꯣꯡꯀꯠꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯃꯥꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯗꯧꯅ ꯇꯧꯗꯅ ꯍꯣꯡꯀꯠꯄꯁꯤ ꯈꯤꯇꯪ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯍꯣꯡꯒꯠꯄ ꯉꯝꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯍꯣꯡꯒꯠꯄ ꯉꯝꯗꯕꯗꯒꯤ ꯑꯉꯥꯡꯈꯩꯅ ꯍꯣꯡꯒꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯣꯟꯊꯔ ꯌꯦꯡꯁꯦꯅ ꯍꯣꯟꯊꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯔꯨꯕꯥꯛꯁꯤꯅ ꯃꯥꯡ ꯊꯪꯅ ꯍꯣꯜꯂꯛꯄꯅꯤ ꯍꯤꯅꯥꯎꯁꯤꯅ ꯃꯅꯤꯡꯗ ꯂꯩꯕꯅꯤ ꯑꯗꯣ ꯍꯣꯟꯊꯕ ꯃꯇꯝꯁꯤꯗ ꯍꯤꯅꯥꯎꯁꯤ ꯂꯨꯞꯊꯔꯛꯄꯅꯤ ꯑꯗꯒꯤ ꯍꯤꯅꯥꯎꯁꯤ ꯂꯨꯞꯊꯔꯛꯑꯒ ꯌꯨꯡꯅ ꯑꯗꯨꯝ ꯂꯨꯞꯊꯈꯤꯕꯅꯦꯕ ꯃꯗꯩꯗꯨꯗ ꯑꯉꯥꯡ ꯃꯣꯏ ꯇꯣꯡꯉꯤꯕ 4-5ꯗꯨꯅ ꯌꯥꯟꯗꯅ ꯐꯥꯗꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯥꯔꯝꯕ ꯃꯄꯥꯗꯗꯤ ꯍꯤꯗꯨ ꯀꯣꯜꯂꯒ ꯄꯨꯁꯜꯂꯛꯑꯒ ꯏꯁꯤꯡ ꯁꯤꯠꯇꯣꯛꯑꯒ ꯑꯃꯨꯛ ꯍꯣꯡꯀꯠꯂꯛꯏꯅꯤ ꯑꯗꯣ ꯂꯥꯏꯒꯤ ꯃꯃꯥꯡꯁꯤꯗ ꯀꯣꯟꯕꯒꯤꯁꯤꯗꯗꯤ ꯍꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯊꯈꯤꯕ ꯃꯇꯝꯗ ꯌꯨꯡꯅ ꯂꯨꯞꯊꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯟꯕ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯃꯌꯥꯏ ꯑꯃ ꯌꯥꯎꯕꯗꯧꯅ ꯇꯧꯔꯒ ꯂꯨꯞꯊꯈꯤꯕꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯣꯏꯁꯨ ꯍꯤꯗꯨ ꯊꯥꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯂꯩꯔꯥꯏꯗ ꯆꯪꯁꯜꯂꯛꯑꯒ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯃꯣꯏꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯝꯇꯪ ꯄꯥꯎ ꯄꯤꯍꯧꯁꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯄꯥꯎꯁꯤ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯤ ꯐꯪꯅꯅꯕ ꯉꯁꯤꯐꯥꯎꯗ ꯊꯤꯔꯛꯄꯅꯤ Karami Budong Nung Shaba
ꯀꯨꯔꯨ ꯅꯣꯡꯁꯥꯕ ꯍꯤ ꯃꯥꯡꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯑꯩꯈꯣꯏꯒꯤ ꯏꯔꯨꯞꯇꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝꯅꯤꯅ ꯊꯕꯛꯅꯤꯅ ꯍꯦꯛ ꯏꯔꯨꯞꯄꯒ ꯊꯤꯕꯁꯦ ꯐꯔꯛ ꯇꯥꯕ ꯃꯔꯝꯅ ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯦ꯫